Imphal Yaona Manipur gi Mafam Kharada Ngarang Parapna Nong Chukhi Environment and Climate Change na thadorokpa warol amagi matung ena Ngarang Imphal West District ta nong chubagi chang millimeter 0.6 oikhi Kampokpi dana 0.8 None dana 0.4 amasung Senapati dana 1.6 oikhi haide Amaromda None da Ngarang sabagi chang Celsius degree 33.06 yauki Imphal East Kakching amasung Kampokpi da Celsius degree 31 gi mathakta sakhi Imphal West amasung Bisnupur da Celsius degree 29 amasung Senapati da Celsius degree 26 ki mathakta sakhi hari Marak asida India Meteorological Department Imphal Center na thadorokpa cherol amagi matung ina Manipur gi district Kharada ngasi amasung hayeng akhak arau yauna pungda kilometer kontra dagi na nimfu fawba yang banushit ka loinana nong churapi yai hari district sing adade Tamenglong Senapati Kampokpi Imphal West Imphal East Urkhul Kamjong Jiribam None Technopol Chandel Churachandpur amasung Faijol ni haide Nakal Amaromda Nong Marang Kaina Chubadagi Imphal Faudana Jeliba Maru Oiba Turil Singi Imai Ka Hena Henkalakpadagi Public Health Engineering Department ge Makhada Laiba Water Supply Scheme Sing da Matam Chana Miamda Ising Pibak Ngamlaktabagi Fibam Ama Mayok na Bahore State ke Environment and Climate Change ke Director Dr. Taurangbom Brajakumar gi matung ina Chahi asigi January dagi Hauraga Haujik Fawbada Chufam Thokpa Nong gi Chang Yamna Wat na Lairi Haire